Best PAODAM yang tabiri basing bu ahan maktada binitana taram noksa bagaloy na kurumjari. Hauzik PAODAM asi maroy pau pijari. Take the right path, my health, my right. Haiba thimda World Estate Thoram pangthokna kre. Anoba criminal law ahong gi matangda nomagi oiba awareness program pangthokre. Tarahumdoi Suba Loktak Arts 2024 Thoram ngasi pangthokre. Loina Telangana da Security Force ka khuthokna bada Maoist taret chire. Mapungoy Paulo Birase. Take the right path, my health, my right. Haiba thimda malengyo pham atay da pangthokna bagum World Estate 2024 gi palan thoram ngasi Coalition Against Drugs and Alcohol kadana sinduna pangthokre. Konung mamangi puray romba kunang makhongda laiba kada head office da pangthokiba tharamaduda kadagi president Hizam Priyo Kumar All Manipur Women Social Reformation and Development Samaj Nupi Samaj ki president Thoksom Ramani Apunba Manipur Kanba Ima Lop Angkil ki president Lauren Bonganbi All Manipur Tamil Singmi Apunba Nupi Lop Tamil Singmi ki president Yambe Momon amadi Laimaro Lamjin Kon Laimakon ki president MC Ritana Thebe Mitunglen Singona Charugyaki Tharamaduga Marilena, Kadagi Secretary General Gitchandra Mangang na Paumi Singh da Pongdorakpada, Manipur da Tholiba Lan Manung asida drugs sinabama di HIV na bagi chang adumak hengalakli. Masay matakta HIV ga sagona duna lairiba miyoy sing dasu sauna kudong chadaba mayog na hali. Lanas na maramoy duna Lengak amadi NGO sing na HIV naraba miyoy sing da piba kanaba sing mapung pana pitok pangamdabagi mamitari. Loy na Lamda masa nupa nupi na hakaya ama masayon duna seltan bagi sanabi ama kana hengalakli mas na su HIV shandok pagi chang su hengalhali maramaduna masigi matang da su kup na khananina ba mathau tarakli lenga na su asigumba thawong sing asi control tongna ba mekanija ama puthokpa tangai phadre haiki Gitchandra na makhata na phongdoki bada lamda masa tholiba lanasi athuba matamda lenga na nakal animakta wari shaduna Loisina bahona biu lanas na sum chathaduna leirabadi kunais da mangjaba kaya lakani amadi lanas gi awaba masung saitheng singasi lan loikhra phawba tungkoina susinduna lehoba yai haiki khoi manipur irang ji lution manga mo aduna irang si na thopa consequences na hena hejari biduna lasa irang ji phawega su madudi consequences ki chaitheng bo sai sang na khoi gi lehogani khoi japan da atom bomb thadar ka ba sahi Jadi jauh mana malu efek le hoga ni mana mani produksi yang se hena le hoga ni malu na government su kalau tu na yang se solution problem hona ni mai thamja Take the right path, my health, my rights. Haiba thim galoya na sahi sigoina Malem Pumbada Pangthona Riba World Estate 2020 Pogi Thoram Lions Club Kaksing Greater District 322 Dina Kamanipur Yoga and Secure Association Kaksing Kusam Naduna Sinduna Healing Point IRC da Pangthokre Tharamaduda Lions Club Kaksing Greater District 322 Digi Present Lion Naurem Uttam Kumar, Kamanipur Yoga and Secure Association Kaksing Secretary Dr. M. Rajkumar, PIC Kaksing Kunogi MO Dr. N. Amravati Amasung Lions Club Kaksing Greater District 322 D Secretary Sumitana Mitung Singh Oina Sarup Yaki. Well as they Pangtholi Bagi Maram Amasung Aikoida HIV as Sanghandanaba Kari Kari Section Tarang Lakot Kadabagi Haibagi Matanga Akang Ahisina Wangang Bamasung Wari Watai Sanamiduna Puna Wakal Taminabagi Toram Singsu Pangtoki Maleng Yapong Kayada Pangtok Naribagum World Estate 2020 Pogi Tarangasi Manipur S Control Society Impang sponsor Makada District S Prevention and Control Unit Thobal Sinduna Thobal Wang Matabada Laiba Weeks Sindren Hongi VTC Unit Ki Holda Pangtokre Take the right path My Health My Rights Haiba Tim da Pangtok Nakiba Thoram Aduda Chief Medical Officer Thobal Dr. Y Nokul District S Control Officer Thobal Dr. Y Bijendra District Malaria Officer Thobal Dr. L. Lalit Kumar Amadi Weeks Hongi Project Manager
K. Okendrajitna Theba Mitung Singona Saruk Yaki. Real Recovery Hongi Health Worker L. Bimol Project Director in SAS S. Nitis Amadi Wangang Loi Kayana S. Layongi Matangda Wangang Loi Oina Wapang Kaya Sutang Kiba Taramaduda Ateba Mitung Warol Piraduna CMO Thobal Dr. Nokul Nahai Layong Asing Medical Weba Section Thorangi Maikai Dadi Makatana Sandok Naba Paikat Payaba Kaya Mai Pakna Paikat Le Miyoi Amadagi Amada Sandokpa Yumban Bagi Lambi Kongdabada Lokot Payaba Section Thorang Sing Amadi Nauna Polok Pangang Sing Da Layong Asigi Saikeng Pangdanaba Thorang Kayadi Mai Pakna Paikat Le Adubu Social Discrimination Yoiba Saikeng Di Ngasi Pauba Kok Pangamdana Labagum Uri Masik Kohanaba Ngamnanaba Miam Puna Hona Amadi Malengi Oina 2030 Pawada Layongasi Maru Pangna Mutalasi Hairiba Pandamasi Mapung Pahananaba Hona Minarasi Haina Pongdoki Ngasi Lamagrang Wal Maitai Council WMC Team Amadi Ima Mairana Sinduna Wal SD 2024 Tharam Pangthokre Ngasi ki Tharamasta Ima Mairagi Secretary Thoksom Sabitri CS Bisandona Singa MK High School Lamagrang ki Headmaster TS Asokumar KSIS Koilani Assistant Teacher Sonabarigat Higher Secondary School Amadi CS Benubala Singa Retired Teacher Namathang Sina Tharamapu Mitung Amadi Athobe Mitung Singona Sarugyaki Lamagrang Kunau Dagi CS Loidam Singa TS BB Singa WMC Amadi Mairagi members sing School Mairo Singa Sarugyaki Batharamaduda WMC ki Maikai Dagi Wal SD Palan Tobagi Wahodok Piki Hauziki Sahi Noribana Hasing Namayai Kabachinja Kayada Laichu Raba Matamasida Wal SD Observe Tobagi Tangai Padaba Pongdoki Library Information Center Kaksingna Sahi Kudingi Manipur Amadi Kaksing Area gi Tongan Tongamba Lam Singda Mithoi Mihelaba Mahero Yauna Mai Palaglaba Mahero Singda Manapi Bagi Kuntarulak Suba Sahi gi Manasing Ngasi Lanthokre Kaksing Pausupalekai Deleba Center Sigi Mipun Sangda Pangthokiba Tharamaduda Naurem Praveen IS Additional Civil Election Officer Manipur and Special Secretary to Region Election Manipurna Athobe Mitung M Kunjakishor Vice President Library Information Center na Tharamapu Robert Khetrimayum IS Secretary Was Gameno Manipur Amasong Professor Yumnam Sunitibala Principal Kha Manipur College Kaksing Anina Akana Mitung Singona Sarugyaki Tongan Mamioi Kaya Katpa Manasing Yauna Appreciation gi Manasu Yauna Punna Mana Yankai Nipan Mioi Yankai Marida Yentoki Manasing Adugi Manungda UPSC na Loba Civil Services Exam 2023 da IAS Panglakrabi Khetrimayum DP Januda Khetrimayum Sanazauba Singa Srimati Amuraima Devi Award Khetrimayum Ibol Singa Award Masong Yankom Yaima Singa Appreciation Award Kusinaki Council of Higher Secondary Education Manipur na Loba Class 12 ki Exam 2024 da Commerce Stream gi Makok Takibi Aina Nauremda Khetrimayum Sanazauba Singa Srimati Amuraima Devi Award Khetrimayum Kulasandra Singa and Siza Devi Award Amasung Khetrimayum Ibol Singa Award Kusinaki Kaksing gi Khwaidagi Phaba Ojada Piba Naurem Amuba Singa Teachers Award na Thabaktagi Potharaba Headmaster Moirangthem Mukunda da Khwaidagi Phaba Lomida Piba Nomaitheng Kokngang Sing Phama Award na Khetrimayum Nabada Khwaidagi Phaba Mamada Piba Mana Nomaithem Maipak Devi Mada Award na Naurem Ongbi Khetrimayum Jasumati da Piba Yauna Tongan Tongamba Award Sing Lanthoki Manipuri Korirol Gilamda Sangnai Rabawari Machaiba Sahitya Academy Award Yamadi Manipur State Award for Literature Panglakraba Kaksing District Manung Channel Laiba Hiang Lamaya Lekai Degi Maibam Navaki Shona Lekidabada Nupi AIB Singilup Ama Oiriba Macha Chanu Kaksing na Awaba Pongdokre Awaba Pongdopagi Mepa Amangasi Kaksing Ningtho Lekai da Pangthokre Macha Chanu Kaksing President Dr. Nomaitheng Pramodini Devi na Lusingduna Pangthokiba Mepa Maduda Mina Ani Tumina Leptuna Laikidrabagi Thawai na Mapugi Lekol Ingna Signa Lehan Binaba Ishor da Thongjaki Loinana Laikidrabagi Imung Manungi Awabadasu Saruk Yaki Hairi
Kaksin Police na tongan-tongamba maral kaya siziladuna phajinduna thamliba kaksin imiyoy taramathoy condition amata yauduna thadorau haina ngasisu wakai mifam sathakre. Kaksin talaiba tongan-tongamba CSO singna sinduna kaksin kaithelgi ibudau na halai laibungda pangthokiba wakai phamada CSO singi mahut sinbo oina SIS tamphamani kobi khonjangloi amana phongdorakpada police na phajinkiba langsai thongna kaksingi convener yauna thomi taretpu lakliba December 3 phawagi manungda Thadoroktrabadi, Lengak Amadi Police Department ing signal Lajaramba, Kaksing Town da Miang Irang Lahanaba, Jabau Pibani Haina Loduna, Maduki Sapchaba Pakum Pigani Haina, Kaksing the Leba Tongan CSO Singna, Section Wa Tamlakli. Wapamasi Manipuda, Handak Nona Tolakli by Iranga Siga Marilena, Kaksing District Police na Langsai Tonagi Muita. Khongjang aduda tamphamani na makhatara duna jiri bangi tamtiraba mihat aduga marilena sangsingkiba oiba iho amaga marilena kaksingdagi police na phakiba miyoi maribu condition yauduna thadou haiduna lauringai jarak asida stage ta tholiba lana si hek horakpadagi manipurgi makha maikaibu ngakpada achauba thodang loduna lakiba langsai thaunagi convener yauna thomi tarepu phajinduna maral kaya sirakpa si yaningde police na makut chalaw matungda maral kaya pisinduna police custody da phajinduna leiriba langsai gi thomi tare asi lagliba December 3 phawbada condition yauduna thadokadabani karigumba kaksing da leiriba CSO singa taliba dimana si thabak oina onthoraktaba tarabadi lengak amadi police department na kaksing da miyamgi iho laknaba miyamda apongba jebau pibani haina loduna madugi sapchaba pakhum piduna akanba khongjang kaya sangsinaba sem sare maramasna kaksingda makhataba irang laktanaba lengaki marilenaba singna phajin kiba langsai thongnagi thongmi tare amadi atopa miyoi mari adusu thadok piyo haiki piriba maran kari dawagi piribano aduna khungakpa makhaida mafam khuding makta lairiba situation sida yengaga maran amabok bibam thokte makhoibu condition amabok yaudana thadok pirau aduga makhata na mi phami pungi thabak tawduna kaksingda irang thohanaba thoksin tawbiragano haibase police department amadi achaw asang punamakta sarkar gi saita koi haijari aduga akoi tangdu laitana leijaba kaksing oijage haina akoi gi ngasi gi khongjang loi mayamda praja punamakta section khudingmakta akoi thongni jari baga loina na akoi haijari haiba Criminal law ahumgi matangda no magyoiba awareness program city police na sinduna city police station danga se pangthokre tharamadu da chief judicial magistrate Assam Taruna Kumari district public prosecutor Purisabam Chauba judicial magistrate first class kaksingi Nure Sinam amadi city police ki media coordinator Salam Devananda yauna city police ki thongbi singa tharamadu da sarugyaki no magyoiba awareness program aduga marilena district public prosecutor Purisabam Chauba na phondarakpada no magi Court Teneriba casing problem singasi Matam Chana Niam Jumna Chathabada Hena Kudong Chahanaba Amadi Anoba law singi matungina police na mara leba mi phabada amadi investigation tobada legally oiba mongda karamna chathagani haibagi matangda ngasigi awareness program asi pangthokpani loinana hana satnaramba criminal law sing aduga Anoba chatnaba hokraba criminal law humasigi yamna khetnaba maramna anoba chatnaba hokraba criminal law gi matungina police na mara leba mi phabada electronic evidence ki maruoiba hengalakpa khudamoina harabada video recording photograph na singba leiramba du police ki lambida thabak toriba singna law gi background leitabana new criminal law gi matungina police na togadaba toroidaba kayasu khanani nagani haiki organized crime se kamaina kano to go khopane yam sathi ko organized crime na tumaina khadora to BNS di ka kasham ta yam difference leite ba koi hana IPC haina ram base ado mainly so ji yam na sense away se koi gi hana court of koi CRPC se criminal procedure law se dane ba ko yam khenel is ko everything sai koi na haije gi for example koi gi seizure ma taw ma tamda koi gi search mi taw ko ma tamda Manipuri filmmaker Rakesh Nauren na producer amadi director oiba sumatangi bina ahum tamak sangba Manipuri short film Use Me
Aibu Sinabiyuda Ngasi Ayuk Tribandram Kerala Laiba Artex Cinemas ke Hall da Pangtokiba Second Pulari International Film Festival 2024 ge Award Ceremony da Best Director in Manipuri ge Lemjaningai Waraba Award asi Kusinaduna Ikai Khumnaba Utkre Tribandram Kerala Laiba Film News and Entertainment IPTV channel na Senduna Pangtokiba Film Festival de Award Ceremony da Ipak Films Production Manipur ge banner Makada Puthokiba Rakesh Naureng ge short film Use Mina Malengi Miamda Turelgi Ising Kansi Pata Haude Sing Mapam Jana Hundotuna Akoibagi Pibam Luna na Tamsi Amadi Dustbin Sinabagi Hainabi Tamsi Haiba Joba Pausel Pibagi Dama Pelma Sibo Akanana Kangatuna Award Asi Rakesh Naurengi Mapamda Kusina Kibani Award Asi Kusinabagi Taramadu Da Pulari TV Kerala CEO Gitras Yohanan Eminent Indian Film Director Suresh Unithan Jolimas Dr. Pramod Payanur Amadi Eminent Film Music Director Ronnie Raphael Nasingba Sakna Reba Mioy Kiana Guest Oina Sarugyaki Film Asigi Producer Amadi Director Rakesh Naurem Mamangda Lingjel Lupa Kun Nasingba Short Film Kayasu Direction Pikre Saliba sahi asigi mamang ta November ki tang kunterete kumapan phauba Indira Gandhi International Stadium Guwahati Assam da North East Para Olympic Championship 2024 da sarugya ruba Galoinana gold medal ani amadi silver mapuna medal ahum lawrak pangamkraba Bisnupur district ki manung chanba thanga ithing mamang lekai dagi khwairakpam Joy Kumar chahi kun apokpa singlen sana Khathong awang lekai mera paibi ngasi taram okre Khathong awang lekai mera paibi ki president Wahengbam Pramodini secretary Wahengbam Mema Madyatai Thongmi Singna Sarugyaduna Khwairakpam Joy Kumarna Bir Tikendra International Airport Imphal de hek thunglabaga lei pareng hokduna taramna okhi Makhatana Joy Kumar bu Nambol da pura matungda Nambol gi miyamna amuk taramna okhi Games asida Manipur gi player Nipan Sarugyarubada gold medal manga silver medal ahum bronze medal ani phangba ngamlaki Khwairakpam Joy Kumarna phongdokhibada mahak visual impaired sanaroi amani Games asida T12 category oina shot put da gold medal discus throw da gold medal amadi long jump ta silver medal phangduna punna medal ahum lorok pangamki mamangda su gold tara lomsu phangbangam aduga T12 category da shot put da North East ki ahan boina record su thamlamle makhatana national amadi international level da medal kaya su longna ba honagani haiki Northeastern Theatre Association Neta Hengang na Sin Langduna Lalit Kala Sangha Music Institute ki Center ama hangdopagi tharam pangthokre Imphal East ki Kontha Khabam Chumrei Thongda leiba Neta ki sangle na pangthokiba tharam adu Lalit Kala Sangha ki Chairman Professor Konsam Sarachandra na music ta boundary leite lol khangdraga su lamama gi music na ekhoi khudima amata oina punsin bangami theater ga music katana thana ba yadraba oiri theater artist nga stage 9 na sanari bali lagi mathang manauda isai gi Tana Sing Kangdaba Yadaba Oiri Haiki Tarangi Manungchana Handaki Toliba Irangas the Maramoyaga Lake Raba Tauba Tobi Sing and Pamda Mina Ani to Mina Leptuna Awa Pongdoki Lising Anita Matoida Loktak Pata Sakta Duna Laribang Ami Sing Yum Kaya LDA Madi Matamadu the Panki Balengakna Loktak Tagi Taktok Nabagidamang Mai Takiba Todok Ningsing Duna Loktak Our Future Haiba Wakalonda 13 Loktak Arson Day 2024 All Loktak Area Officers Union Manipur Alapum and Champu Kangpok Plotting Village Committee Loktak Nasinduna Ima Loktak Lairen Bisanglen Langol Shabi Lekai Champu Kangpok Floating Island Village Loktak Manipur ngasi pangthokre Tharamadu da Alapung Advisor Singh Salam Rajesh W Ram President S Arun Kumar Member L Chauba PRDA Secretary L Suranjoy Amadi MRB Moirang Branch ki staff Lai Mayum Sanjit Sharma na thoy mitung le oina Sarugyaki Tharamadu da Sarugyaki ba khuding na mina ani tumina leptuna ngami singi yum mai thaki ba thodok ningsing duna nungai taba phongdoki Tharanga mari lena Alapung Secretary or Rajesh Napongdoki Bada, listening to Matoida talk Kiba, Libak Tiba Togdok, Aduning Singduna Matung Damo Hana talk the Naba, Taramasi, Pangtok Paniamadi, Lengak Nazulok Tak Paki, Chakot Tarangi Tabak Paikalak Bada, Ngami Singbu Ot Nebegi Mahota, Puna Kusamanasat Payaba Mong da Paikat Piumadi, Ngami Miam Nasu Angamba Mateng Pangjage Haiki. Dynamic Sinaraga. Nga phaba thingbe ki kunjang se khoi 2016 degi khoi leptana janghin ibni ajuchu handak laiba December kuntra degi horaga March kuntra ba khoi masi khongjang se leptana dum changjing ni sustainable
लाइव वे कोई हिंगनबदमक्ता nga singse marang kaina phadokhinanabagi over fishing tawginabagi adugumai plan jo koi union changhinjari Laiyoiba param sing maram chana thigalaga ima ipa masak khangba asengba piba amadi asengba mama puthokpagi tangai phadaba matam adu lakle isagi irol iek leina leina aikhoi bunam tharaga thamnaba honaramba singi makhada Tangjaraga Lagadaba Nate Haina Universal Mothers Organization UMO ki President Morangtem Sarojini Laimana Pongdokre Tangjing Marjing Wangbrand Kobru Loya Lakpa Chingkai Amadi Kangla Hariba Maikai Tereki Pibarel Singbo Luklan Pijaba Amadi Samba Pangal Hapagi Kuntarelak Suba Piba Luklan Pijabagi Thara Ama Lampelde Laiba UMO ki office ta Pangtokhiba Duga Marilayana Mahakna Waphamase Pongdokibani Mana Makhata Aduna Hai UMO na Lisang Sitna Piba Luklan Pijabagi Tharamasi Laiyoiba Param Sing Ningthina Ngak Selaga Pangthokna Lakpani Adubu Ngasi Phawba Tharamasi Pak Chawna Pangthokpa Ngamdana Lakli UMO na Thijalubada Phanglakpa Amadi Puya Latam Singda Thamlambagi Matungina Hanadi Hiyangai Nini Panba Ningol Chakauba Si Mamangaidadi Piba Chakauba Haina Pangthoknarambani Masi Sam Chawna Pangthokpa Yadaba Laiyoiba Param Sing Niyom Chumna Ngaktuna Pangthokpa Tharamani Aikhoi asi Isagi Iroliek Leiba Ireibaki Oiba Chana Lupni, Aikoy Lajari Bayroliak Amadisana Kalon Singer Sing Act of Taragadi, Aikoy Topa Purupna, Irai Lina, Mighty Bapibangam Kigani, Aikoy Iral Lamadi Boundary Hana, Ngakpa Matautai, Isagi Irolamadi Sanabi Lina Lina, Aikoybunam Taraga Tambiramba Singda, Tangjaraga Legadabanatte, Punamasi Yanglaga, UMO na Puari Hankana Tirabamatung, Lagoiba, Poram Sing Amata Kahendana Oiba, Luklan Pijabagi Tharamasi, Pantotuna, Maikai Tereki Pibarel Singbo, Sama Pangal Hapani, Lebaki Hosiki Riba Tangdulita the Piba Mastamara Moragai Koi, Imai Pamasa Kangba, Asengba Piba, Asengba Mama Putokpagi Hena, Tangai Padaba Matamadu Lak Labanina. Iya namadi maleng yotopa sapo mata jangdaba asengba piba puthoknaba laiyoiba poramasi pangthokpani haiki tharamadugi charamoi na maikai terestagi lakpa pibarel singda achamba kudol tambagaloyena laiyoiba poram singsina duna sama pangal hatuna anama halairiba sing kokthokki Arambai Tengol Gilusingba Korongamba Kumangi Matakta NIA na Sas kaya Torolibasi Kudakta Handokadabani Haina Hangang Apunba Mera Paibi Lupna Pongdorakli Wapamasing asi Hangang Mayalikai Dalaiba Ibudo Marjing Haraubungda Hangang Kendragi Tongan Tongamba Nupi Lupsing na Punsin na Pantokiba Paugi Mapamada Sarugyakibi Mera Paibi Maitan Kaishangbam Subasing na Pongdokibani Mana Makata Aduna Hai Hokibasay Lisingani Kulumdagi Mea Humdagi Horogliba Lana Sida Mihad Mipun Tamtiba kaya Toglo Pauba Lamdamasta Mapi Mapalaitaba Madi, Ngakpi Sanbina Balaitaba Oirakpadagi, Lamdamasibu Nganaba Village Volunteer Oina Arambai Tengolgi Ichakaya Matolotuna, Kulungakton Lading Tanza Sida, Handak NIA Korongamba Kumangi Matakta, Tongan Ekaya Pansinduna, Paba Punba Yanaba Maralkaya Sirak Libasi, Hanganga Punba Mera Paibi Lupna Kanmamong the Yaning Day, NIA Tagalak Liba. Charles Mayamasi Kudakta Dokadabani, Kukina influence Toraga NIA na investigation Toba Hibasi, NIAC Misang Mikai Naiba, Nakalamakatagi Yanglaga Tabak Toba Agency Ama Oirabra, Maramaduna Kulngak Pasingda, Hira Amatada investigation Toduna Paba Punba Amata Toba Yaroi, Karigumba Nampuda Panaba Honaraglabadi, Mama Ibising na akan Bakungjang kaya Sangsalakani Pongdoki. Maagsi kayam lan ba mino na traga achamba aran ba TV ba mauta kuki singi adugum laba kuki militant singi influence yang laga ekoi isa korongan ba da NIA na investigation yaudana piro liba marala se ekoi yaning de amadi makhata na sigumba se thorak ta nabagi namakta ekoi gi hingang da leiri ba nupi tara humdoina makhata na lepkani haiba wa phama se ngasi gi phamasina achau ba ware ba ma leplabani Manipur Tholi Birang Asta Maitei Kulngak Pakaya NIA na Paraga Case Pansina Bahonaragliba India Amadi Manipur Lengaki Thong Yaning the Punotuna Bisnupur Bazarda Bisnupur Amadi Akoy Bada Lariba Kunja Sing Mera Paibi Club Organization Kayana Punduna Ngasi Wakan Mapam Chathakre Amadi Kolau Kaya Laukre Ngasi ki Wakan Pamaduda Korongamba Kuman NIA na Case Panduna Paba Yaroi Kulngak Pasing Paba Punba Yaroi Manipur Apaspa 1950 Kudak the Lokto U Haiba Kolau Kaya Laubaloyana Arambai Tengol
ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯣꯡꯉꯥꯝꯕ ꯈꯨꯃꯟꯕꯨ NIA ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯈꯨꯟ ꯉꯥꯛꯄ ꯏꯆꯥꯁꯤꯡꯗ NIA ꯄꯥꯜꯂꯤꯕ ꯀꯦꯁ ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯁꯤꯟꯅꯈꯤ ꯋꯥꯀꯠ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯑꯣ ꯕꯤꯅꯥ ꯗꯦꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯕ ꯀꯣꯔꯣꯡꯉꯥꯝꯕ ꯈꯨꯃꯟ NIA ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯃꯥ ꯑꯩꯈꯣꯏꯅ ꯌꯥꯕ ꯉꯝꯂꯣꯏ ꯃꯅꯤꯄꯨꯔꯗ ꯁ꯭ꯄꯥ 1958 ꯅꯧꯅ ꯑꯃꯨꯛ ꯊꯝꯖꯤꯟꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯤꯐꯥꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯁꯤꯐꯥꯏ ꯊꯥꯖꯤꯜꯂꯛꯂꯤꯕ ꯑꯁꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯂꯧꯏ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥ ꯀꯌꯥ ꯈꯨꯟ ꯉꯥꯛꯄꯗ ꯁꯔꯨꯛ ꯌꯥꯔꯛꯂꯤꯕꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯨꯠꯇꯅꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯑꯁꯥꯗꯤ ꯀꯥꯏꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯑꯃꯠꯇ ꯐꯥꯕ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗ ꯑꯇꯝꯅꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯂꯨꯞ ꯈꯨꯜꯉꯥꯛꯄ ꯈꯔꯕꯨ ꯃꯨꯠꯊꯠꯂꯒꯦ ꯃꯇꯥꯒꯨꯝ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯒ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯅꯕ ꯊꯧꯔꯥꯡꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯈꯨꯃꯟ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯦꯟड ꯃꯩꯔꯥ ꯄꯥꯏꯕꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯨꯛꯃꯥ ꯃꯌꯥ ꯏꯝꯐꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯋꯥꯀꯠꯂꯛꯂꯤ ꯀꯨꯛꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯖꯤꯔꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯆꯝ 6 ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯐꯥꯔꯒ ꯑꯣꯠꯄꯤ ꯅꯩꯕꯤꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯌꯨꯝ ꯀꯩꯅꯆꯤꯡꯕ ꯃꯥꯡꯍꯟ ꯇꯥꯍꯟꯈꯤꯕꯕꯨ ꯀꯨꯛꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯗꯅꯕ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯤ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯁꯨ ꯈꯥꯏꯕꯨꯡ ꯇꯥꯍꯟꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯛꯄꯥꯛ ꯇꯥꯍꯟꯗꯨꯅ ꯅꯨꯡꯁꯤꯅꯍꯟꯗꯅꯕ ꯁꯤꯜꯂꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯊꯧꯁꯤꯜ ꯑꯁꯤꯁꯨ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯆꯦꯛꯁꯤꯟꯅ ꯈꯟꯅ ꯅꯩꯅꯕꯤꯌꯨ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯌꯨꯝ ꯀꯩ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯗ ꯆꯩꯅꯩ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯡ ꯀꯣꯟꯗꯤꯁꯟ ꯌꯥꯎꯗꯨꯅ ꯑꯃꯗꯤ ꯃꯈꯣꯏꯗ ꯄꯥꯜꯂꯝꯕ FIR ꯍꯟꯗꯣꯛꯄꯤꯗꯨꯅ ꯈꯨꯗꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯖꯔꯤꯕꯁꯤ ꯇꯥꯕꯤꯗ꯭ꯔꯕꯗꯤ ꯍꯦꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯀꯨꯛꯃꯥ ꯃꯌꯥ ꯏꯝꯐꯥꯜꯒꯤ ꯆꯦꯔꯣꯜ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄ ꯉꯝꯗꯕꯒꯤ ꯃꯥꯌꯣꯛꯇ ꯍꯌꯦꯡꯗꯒꯤ ꯀꯥꯟꯇꯣ ꯁꯥꯕꯜ ꯑꯃꯗꯤ ꯁꯦꯛꯃꯥꯏꯒꯤ ꯂꯝꯕꯤꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ JSCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯐꯝꯗ JSCꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯃꯣꯏꯔꯥꯡꯆꯥꯏ ꯏꯕꯣꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 15ꯗꯒꯤ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯀꯦꯝꯞꯇ ꯆꯪꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯀꯃꯜ ꯕꯥꯕꯨ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ 57 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯇꯕꯅ ꯍꯌꯦꯡꯗꯒꯤ ꯁꯦꯛꯃꯥꯏ ꯑꯃꯗꯤ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯑꯥꯔꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯍꯦꯟꯅ ꯀꯟꯕ ꯃꯑꯣꯡꯗ ꯊꯤꯡꯂꯒꯅꯤ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗꯁꯨ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯈꯤ ꯂꯝꯕꯤ ꯑꯁꯤꯁꯨ ꯊꯤꯡꯕꯇ ꯅꯠꯇꯅ ꯁꯦꯛꯃꯥꯏꯔꯣꯝꯗꯒꯤ ꯃꯥꯏꯀꯩꯗ ꯑꯥꯔꯃꯤꯁꯤꯡꯒꯤ ꯃꯨꯚꯃꯦꯟꯠ ꯊꯤꯡꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯗꯤꯁꯤꯖꯟ ꯑꯁꯤ ꯋꯥꯔꯦꯞꯅꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛꯅ ꯀ꯭ꯂꯕ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ JSCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 16ꯇ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ MLA TS ꯂꯣꯀꯦꯁ꯭ꯋꯔꯒꯤ ꯁꯒꯣꯜꯃꯥꯡꯗ ꯂꯩꯕ ꯌꯨꯝ ꯃꯩ ꯊꯥꯔꯝꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯩꯕꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯦꯅꯦꯖꯤꯡ ꯀꯝꯃꯤꯇꯤ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯦꯅꯦꯖꯤꯡ ꯀꯝꯃꯤꯇꯤ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ MLAꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯗ ꯀꯩꯕꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡꯗ MLAꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯥꯡꯕ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡꯁꯤꯡꯗ ꯄꯤꯅꯕ ꯊꯝꯕ ꯃꯣꯝꯄꯥꯛ ꯀꯩꯕꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯐꯦꯟꯁꯤꯡ ꯃꯈꯣꯡ ꯑꯣꯏꯅꯕ ꯊꯝꯕ ꯑꯥꯏꯔꯟ ꯄꯤꯂꯔꯁꯤꯡꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯔꯝꯂꯦ ꯖꯤꯔꯤꯕꯥꯝꯗ ꯅꯨꯄꯤ 3 ꯑꯉꯥꯡ 3 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ MLA TS ꯂꯣꯀꯦꯁ꯭ꯋꯔ ꯃꯁꯥꯃꯛ ꯌꯥꯎꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯩ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ MLAꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯈꯛ ꯅꯠꯇꯅ ꯀꯩꯕꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯁꯦꯝꯒꯠꯅꯕ ꯊꯝꯕ ꯄꯣꯠꯆꯩ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯝꯗꯝ ꯑꯁꯤ ꯂꯣ ꯂꯩꯔꯤꯕ꯭ꯔꯥ ꯀꯅꯥꯅ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕꯒꯦ ꯃꯤꯆꯝ ꯑꯃꯅ ꯉꯥꯡꯒꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯉꯥꯡꯗꯨꯅ ꯂꯩꯕꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯀ꯭ꯔꯥꯏꯁꯤꯁ ꯔꯤꯖꯣꯂꯨꯁꯟ ꯃꯅꯤꯄꯨꯔ CCCRMꯒꯤ ꯀꯟꯚꯦꯅꯔ ꯑꯣ ꯁꯨꯃꯇꯤ ꯕꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯏꯔꯥꯋꯠ ꯚꯋꯟ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯣ ꯁꯨꯃꯇꯤ ꯕꯂꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯅꯥꯔꯣꯜꯗ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥ ꯀꯌꯥ ꯑꯃ ꯆꯪꯂꯛꯂꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ
खंगनरब वाफम अमनी अदुमोइनमक मपानदगी नरोंद चंगललिबा फॉरेनर सिंग असि इंडिया गे ओइना लेजरिबा फॉरेनर एक्ट की मतुंगिना मखोइबु फादुना मसक खंगदोक्लबा मतुंग मागी मरमदमदा हलनखिबा करिगि ngamdribado loidana manipur hokiba sahi gi me ahumdagi hoduna ngasi phawba chatharakliba irang asna maram oiduna micham kaya laikhidre kaya ma sopan nangduna leiriba si lenga asna karigi yengduna leiri MLA minister sing asna makoi gi phang konduna leiraga micham yam sing asina norok to thadage haibagi wakhala adu leirabra haiba singnadaba ngamde micham yamagi punsi ngasi kari thokani khangba ngamdre lenga asna lamdam asigi law and order ningthina salaiba ngamdabana bihat mipun misi mina senkhai tungkai kaya torokliba si kanana yengsin biribage lenga ama leibagi mathau ningthina tawba ngamdrabra manipuri chief minister pham thadok piro mahaki mota miyo amana amok chief minister ohenduna lamdam asa tholiba irang asigi solution ama purakpa ngambra yenglage anoba chief minister duna su leba asibo ngakpa ngamdrabadi lamdam asa pia laklabasu yare amadi lamdam asa tholiba irang asibu laksinaba puslakliba masing yamleba security forcing Impal mayolda thambagi kanaba leite irang leibam famda deploy tobiko maduna tragana irang asna maramodna mayum makai thadokduna hauze relief camp sing sangja pham lawdna leiriba miyoy singi khun singda ehenba force thambiduna makhoi khun singda leibi yanaba lenga asna sinbiyu haiba wa pham su phongdokhi Assam ki maitai singna Barak Valley gi chaingak oiduna matam kayadagi ngasi phawba laklibani haina Banga Sahitya ki president Sanjeev Dev Laskar na phongdokre wafam asing asi Barak Upotopa Banga Sahitya Sanskriti Sammelon amadi Maimom Tomal Thambal Memorial Charitable Trust na khusamnaduna Silchar Banga Badwanda Maimom Angokton iba Bengali lairik Manipurar itibitro amadi Maitelonda iba lairik ahum Kriton Maduri amadi Samu Lamsa amasung Karta Jai Ching lairik phongdokpa thoronga mahakna haikibani lairik phongbagi tharamadda Banga Sahitya ki president Sanjeev Dev Laskar na mifamapu Tripura Manipuri Sahitya Parishad ki president L Biramangal Singha na thai mitukle amadi Manipuri Sahitya Parishad sang president Dr Purit Chabam Biramani Singha Sahitya Academy New Delhi ki Manipuri Advisory Board ki member Dr Ken Chan Assam University di Potharaba VC Dr Topodir Bhattacharjee journalist Atin Das na mitukle oina saruk yaki ngasi taramasda L Biramangol Singana Manipurar Itibritogi lairik masak takhi IS thingomna nupilan aduga jongthang gaurana Sankriton Maduri haiba lairik asibu sumasak takhi Samu Lamsa amasung Karta Jai Singh koba lairik amasu Dr Topodir na phongbikhi numyasa tiliba miyana इतिहासिक ओइबा नुमित अमनि हाइनखि नुमि असिदा आसामगी मणिपुरी लक्ता अहानबा सेक्रेटरी टू गवर्नमेंट ऑफ असम ओइरंबा आर.के. गोपाल सनाबु लुप अनिगी माइकैदगी लेंगयान फी यानदुना इकाई खुमनबा उतखि Manipur da thole beirang asna maramoida Bisnupur district ki chingkhong singya da leiriba maitai gi lo panba yadaba lopham singidama lengakna ahan batangka ki oina lomi singda compensation pithokra matung ani suba tangka ki pithokna leiriba amadi lomi jaw humdraw gi compensation gi documents sing reject lakhiba do Sembiraga Chaliba December Thasi Manungda compensation is Sampam Pitok Piu Natrabadi Akan Bakongjang Sangsalagani Haina Bisnupur district Lomi Sing Nawarep Lokre Moirang Turen Balekai Mantopta Moirang Kendra Pun Balomi Sin Miamasung Nupilup na Sindra Pangtokiba Bisnupur district Esi Taruk Nambol Oinam Bisnupur Moirang Thanga Madi Kumbi Esi Lomi Kayana Saru Yaduna Ngasi Pangtoki Pamaduda Moirang Kendra Pun Balomi Sin Miamasung Nupilup Advisor L Shyam Kumar Vice President O Ingotomba Secretary L Manglem Look Asigi Women Wing President Salam Renuna Thoiba Mitunglan Singonya Sarugaki Mi Pamaduga Marilena Moirang Kendra Pun Balomi Sin Miamasung Nupi Luki Secretary L Manglem na Phongdokibada Bisnupur district Lairiba Kendra Tarukta Lairiba Minister ani amadi MLA Marina Haujik district asigi low panba ngamdana Lairiba lawpham sing asida ahenba miyeng sangbiduna low panba yanaba honabiyu low panba ngamdana leiramba lawpham singi compensation phangdriba lawmi Sanipan Maudra Mari Lairambagi Manungda DC Bisnupur Agriculture ki Director District Agriculture Officer Bisnupur amadi Lengaki Marilena official singna Hona biduna Lomi Satret Kunmari di Atubada compensation piragani haina Thajaba pibirakle adubo Reject Satli Haiduna Asengba Lomi Sam Humdra di list Thokpada Yarok Tribasi Yoinasu Asumba documents in Pising Krabani Adubo Lomi Jam Humdra si compensation Pangbagi list Thokpada Yarok Tribasi
ꯆꯠꯂꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤ ꯃꯅꯨꯡꯗ ꯃꯈꯣꯏꯕꯨ ꯀꯝꯄꯦꯟꯁꯦꯁꯟ ꯐꯪꯕꯒꯤ ꯂꯤꯁ ꯊꯣꯛꯄꯗ ꯌꯥꯎꯍꯟꯕꯤꯔꯛꯎ ꯌꯥꯎꯍꯟꯕꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯅꯝꯕꯣꯜꯗꯒꯤ ꯍꯧꯔꯒ ꯋꯥꯡꯉꯨ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯂꯧꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟ ꯆꯪꯁꯤꯟꯕ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔ ꯂꯦꯚꯦꯜ ꯗꯥꯏꯔꯦꯛꯇꯔꯕꯨ ꯌꯥꯎꯅ ꯀꯃꯤꯁꯅꯔ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯃꯅꯥꯛ ꯇꯥꯅ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯄꯨꯂꯞ ꯆꯠꯂꯒ ꯙꯔꯅꯥ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯋꯥꯔꯦꯞ ꯐꯖꯅ ꯂꯧꯖꯔꯤ तेलंगानागी मुलुंगु डिस्ट्रिक्ट ngasi ayuk khutoknabagi thodokta security force na maoist tare hatkre sayol amagi mamangda famasta police ki informer ni haina jingnaba tribal ani hatkibagi thodok ama thokki the elite anti maoist greyhound force na salapka umangda maoist sing leire khangmadagi mpham aduda sangduna operation chathaki police na maoist sing adubu surrender tawnaba haibada yakide madugi mahutta nomai kablaki security force na su handuna nomai kapki khutoknaba aduda maoist tare adu hatkibani Security Force na AK-47 G3 amasung Insas Rifle su phangki sahi kharage mangda Mulugu district ta Maoist na reorganize tawnaba honaki hairi Bay of Bengal dagi humjilakpa cyclone Penjal na India amasung Sri Lanka gi miyoi 15 punsi lomankhre Tamil Nadu amasung Puducherry da nong kana hithadunai chauthon ki sahi kuntrai manungda Puducherry da khwaidai kana nong chuki Chennai gi mafam khrada su cyclone Penjal humjilakna son ki city asida ngarang flight service sing suspend toki adubu ngasi ayukta service amo nauki Chennai gi lambi ke aising thumjing ki sing thumjing crown pam sing leiba mi ke abu hi sin rescue tobai thabu chathaki Indian Army na Puducherry da relief operation Sri Lanka dana miyoi 13 sire akan nong suduna family la amali sing kuntrani pan chamapan marphu mari choan le haina authority na phangdoki Chanabagi Pauda District Sports Association Kaksina Sinduna Association Playground Zatariba Second Youth League DSA ngasi sanakiba match ahongya hanba ground da KFC Kaksina Sesu Kaksingu Panjal Mari Shinoda Thoikre KFC Kaksingi Panjal Singadu jersey number 12 Bani Thoibana minute ahum jersey number 4 na minute kuntaruk jersey number 8 Ishana minute kuntra Ramadi jersey number 11 Thongambana minute Yankai da Zanki Sesu Yama Tangara Panjal dun jersey number 5 KSS Wrinkle na match ki minute Yankai Mari da Zanki League asi ngasi sanakiba ni suba ground ki match na Aksha Kaksing Kuno Amadi YW Kaksing Panjal amam Janaduna draw oiki ngasi Jankiba Panjal amamam do Aksha Kaksing Kunogina jersey number 19 M Yohen bana mina ahum amadi YW Kaksing gi Panjal aduna jersey number 8 KSS Gyansana minute nipum do da Janki ngasi gi ahum suba ground gi match da LYA Wanguna Sau Kaksing bu Panjal ahum amada thoiki LYA Wangu gi Panjal singadu jersey number 28 A Mikina match gi minute tara amadi humpu jersey number 30 A Pari Komana minute kumapana Janki Sau Kaksing yamatangara Panjal jersey number 9 and Norris na minute kuni thoi chapada Jankibani Past Director General of the Assam Rifle DJR Hockey Cup Under 19 Men's and Women's Hockey Tournament Chatliba Thasigi Lakadriba Teretagi Taramanga Pauba Assam Rifle Amadi Manipur Hockey na Singna Pangtolagani Haina Organizing Committee Chairman Saram Nekena Pongdorakli Ngasi Kumalampata Laiba Hockey Stadium na Pantoki Pogam Pamada Mahang Makata Aduna Hai Handaki Sayestagi Ihan Hana Lepletana Hogodoriba Tournament si Assam Rifle Sibi Exangi Program Makada Manipur Laiba Sanare Maruina Hockey Sanare Singbo Yokat Pamadi State Keba Team Kangat Pada Kudong Java Kaya Pangan Gadoriba Tournament si Sinbirak Pamadi Sahi Kudingi Annual Event Amo in a Lepletana Tournament si Pangtok Nabagi Oina Sponsor Toragani Haina Assam Rifle Gi Maikay Dagi Tamlak Pasigi Dama Manipur Hockey Gi Maikay Dagi Tagat Pa Pongdolaki Bagalena Pangtok Kadriba Nupa Amadi Nupi Masagi Tournament si Manipur Hockey Da Appellate Natraga Register Tagdun Leraba Club Singi Damagna Yawu Yagani Akupa Marol Goina Manipur Hockey Gi Office Kumalampa Hockey Stadium da Latuna Kangbiba Yagani Manipur Lariba Sanabagi event Mayamasigi Marakta Hockey Haba Masana si Yamna Mai Pakpa Olympian Kayama Putokrabamani Masida Resource Kaya Thadabada Yamna Mai Pakpa Mahi Chabama Oibangamgani Handa Assam Rifle na Masana Sibu Sogot Pirakpa si Yamna Laibak Pabni Amadi Pangtok Deriba Tournament Sibu Mai Pana Pangtokpa Ngamnabagidamag Miyana Sarug Yabiyo Haiki Haujarai bada maroya pam kana pijari Take the right path my health my right haiba thimda World Estate thoram pangthok nakre
अनौबा क्रिमिनल लॉ अहुंगी मतंगदा नोमगी ओइबा अवेयरनेस प्रोग्राम पांथोखरे तराहुमदे सुबा लोकताक आर्सन डे 2024 थौरंग असि पांथोखरे लोइनना तेलंगानादा सिक्योरिटी फोर्स का खुथोंगनाबदा माओइस्ट तरेत सिरे नसेगिदी पाउदम पिजाबा मतंग असता लोइसनजरे मियंग ताबिरी बसिंग वामुका ना खुरुमजरी